ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯥ ꯂꯩꯍꯥꯎꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯗꯨꯒ ꯀꯃꯦꯟꯠꯁꯨ ꯇꯧꯕꯤꯔꯛꯎ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯤꯖꯇꯣꯝꯕꯤ ꯃꯥꯏꯕꯤ ꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯍꯦꯟꯅ ꯂꯩꯇꯥꯗ꯭ꯔꯤ꯫ ꯂꯩꯃꯥꯡ ꯑꯗꯨꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯤ꯫ ꯑꯌꯤꯡꯕꯤꯅ ꯃꯆꯦꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯌꯤꯡꯕꯤꯅ, "ꯏꯃꯥ, ꯂꯩꯍꯥꯎꯗ ꯇꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯣ ꯏꯃꯥ? ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯇꯥꯛꯄꯤꯌꯣ꯫ ꯑꯗꯨꯒ ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯊꯤꯕ ꯍꯥꯏꯕꯗꯣ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯗꯕꯅꯣ ꯑꯗꯨꯁꯨ ꯏꯃꯥꯅ ꯇꯥꯛꯄꯤꯌꯣ." ꯁꯤꯖꯇꯣꯝꯕꯤꯁꯨ ꯀꯞꯈꯩ ꯀꯞꯂꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, "ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯈꯪꯖꯅꯤꯡꯉꯤ ꯃꯃꯨꯠ ꯇꯥꯅ." ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯍꯥꯏꯔꯒꯤ ꯅꯥꯄ ꯆꯪꯅ ꯇꯥꯔꯣ꯫ ꯉꯁꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯔꯤ ꯑꯁꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯩꯍꯥꯎꯗ ꯇꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤ ꯊꯣꯏꯅ ꯄꯥꯟꯕꯤ ꯄꯥꯟꯊꯣꯏꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯗ ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯍꯥꯏꯔꯕꯗꯤ ꯂꯥꯏ ꯑꯗꯨꯒꯤ ꯂꯥꯏꯁꯛ ꯈꯪꯗꯣꯛꯄ, ꯂꯥꯏ ꯑꯗꯨꯒꯤ ꯂꯥꯏꯆꯠ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯒꯅꯤ, ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯀꯨꯞꯊꯅ ꯈꯪꯗꯣꯛꯂꯒ ꯊꯤꯗꯣꯛꯂꯕ, ꯑꯗꯨꯒ ꯃꯥꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯇꯥꯂꯣꯏ ꯐꯪꯅꯕ ꯂꯝꯕꯤ ꯊꯤꯕ ꯑꯗꯨꯅꯤ ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯍꯥꯏꯕ ꯑꯁꯤ." ꯁꯤꯖꯇꯣꯝꯕꯤꯅ, "ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯌꯨ ꯏꯃꯥ꯫ ꯀꯩꯒꯨꯝꯕ ꯏꯆꯥ ꯂꯩꯍꯥꯎꯅ ꯂꯥꯏ ꯅꯨꯡꯁꯤꯠ ꯀꯥꯡꯂꯛꯂꯕꯁꯨ ꯏꯃꯥꯒꯤ ꯋꯥꯔꯤ ꯈꯪꯂꯕꯗꯤ ꯐꯥꯊꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯈꯟꯖꯩꯗꯣ ꯅꯆꯥꯅ." ꯁꯤꯖꯇꯣꯝꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯔꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ꯫ "ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕꯁꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯣꯏꯒꯦ ꯉꯝꯕ ꯁꯌꯣꯟ ꯌꯥꯝꯕꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯒꯤ ꯁꯤꯗꯥ ꯁꯌꯣꯟꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯂꯩꯃꯔꯦꯜ ꯂꯥꯡꯒꯣꯜ ꯆꯪꯈꯣꯟꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯂꯥꯏꯆꯠ ꯂꯥꯌꯥꯠꯇꯤ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯊꯣꯡ ꯂꯩꯃꯒꯤ ꯂꯥꯏꯆꯠꯅꯤ꯫ ꯅꯣꯡꯕꯨ ꯆꯨꯗꯅ ꯁꯩꯆꯣꯠꯄꯤ, ꯅꯨꯡꯁꯥ ꯁꯥꯗꯅ ꯐꯧ ꯀꯪꯕꯤ, ꯂꯪꯒꯣꯏ ꯁꯒꯣꯜ ꯊꯧꯕꯗ ꯂꯪꯒꯣꯏ ꯈꯣꯡꯒꯨꯜ ꯇꯥꯗꯕꯤ, ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯤꯡꯕꯤ ꯏꯃꯥ ꯃꯥꯕꯨ ꯈꯥꯕ ꯁꯣꯡꯁ꯭ꯔꯣꯡꯕꯒꯤ ꯃꯄꯥꯔꯤ ꯇꯥꯔꯪ ꯈꯣꯏꯅꯨ ꯆꯥꯗ ꯊꯥꯖꯔꯕ ꯇꯨꯡꯗ ꯈꯥꯕ ꯃꯔꯥꯟ ꯌꯥꯏ ꯊꯥꯗꯣꯛꯂꯝꯂꯒ ꯅꯣꯡꯄꯣꯛ ꯃꯂꯥꯡ ꯍꯨꯃꯣꯏꯕ ꯈꯣꯏꯅꯧ ꯆꯤꯡꯁꯣꯝꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯅꯣꯡꯄꯣꯛ ꯂꯩꯍꯧꯁꯤꯡ ꯂꯣꯡꯃꯥꯏꯁꯤꯡ ꯁꯤꯡꯊꯥꯗ ꯈꯨꯟꯗꯥꯈꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯒꯤ ꯑꯣꯏꯅ ꯐꯝꯕꯥꯜ ꯇꯣꯡꯈꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯝꯈꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯂꯥꯏꯆꯠ ꯂꯥꯌꯥꯠꯇꯤ ꯆꯤꯉꯨ ꯑꯁꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯆꯠꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯥꯕꯨ ꯇꯥꯡꯖꯂꯤꯂꯥ ꯄꯥꯈꯪꯕ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯩ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤ ꯄꯥꯟꯊꯣꯏꯕꯤꯅ ꯇꯥꯡꯈꯨꯜ ꯁꯔꯝ ꯄꯥꯡꯈꯣꯡ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯁꯔꯝ ꯅꯨꯔꯥꯕꯤ ꯑꯣꯏꯅ ꯁꯥꯌꯣꯟꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯊꯛꯇ ꯎꯃꯪ ꯂꯩ ꯍꯔꯥꯎꯕ ꯍꯧꯗꯣꯛꯈꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯇꯥꯡꯈꯨꯜ ꯊꯣꯛꯂꯤꯕ ꯑꯗꯣ ꯃꯔꯝ ꯑꯁꯤ ꯂꯩꯕꯒꯤꯅꯤ꯫ ꯑꯌꯤꯡꯕꯤꯅ, "ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯁꯤꯗꯤ ꯃꯇꯤꯛ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯇꯥꯔꯦ꯫ ꯏꯃꯥ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯕꯨ ꯈꯔ ꯑꯃꯁꯨ ꯏꯃꯥꯅ ꯂꯤꯕꯤꯌꯣ꯫ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯂꯤꯕꯤꯔꯝꯃꯣ." ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ, "ꯍꯣꯏ ꯍꯣꯏ ꯏꯃꯥ ꯂꯤꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯗꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯌꯥꯝꯃꯤ꯫ ꯏꯃꯥ ꯃꯥꯕꯨ ꯍꯤꯔꯤ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯑꯁꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩꯗꯣ꯫ ꯉꯁꯤꯗꯤ ꯅꯍꯥꯜꯅꯣꯡꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯛꯂꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯂꯧꯁꯤꯡ ꯃꯩꯔꯥ ꯊꯥꯅꯕ." ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤꯕꯨ ꯂꯤꯔꯛꯈꯤ꯫ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗ ꯈꯥꯕ ꯅꯤꯡꯊꯧ ꯁꯣꯡꯁ꯭ꯔꯣꯡꯕꯅ ꯃꯃꯧ ꯑꯣꯏꯒꯦ ꯈꯟꯈꯤ꯫ ꯃꯄꯥꯔꯤ ꯇꯥꯔꯪ ꯈꯣꯏꯅꯨꯁꯨꯒꯤ ꯍꯥꯏꯅꯕ ꯂꯥꯛꯈꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩꯔꯦꯟ ꯇꯧꯔꯣꯏꯅ ꯑꯃꯗꯤ ꯃꯕꯨꯡ ꯇꯔꯦꯠꯇ ꯍꯥꯏꯅꯕ ꯂꯥꯛꯈꯤ꯫ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯈꯥꯕ ꯃꯔꯥꯟ ꯌꯥꯏꯗ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯕꯨ ꯂꯨꯍꯣꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯕꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯃꯧꯒꯤ ꯁꯤꯡꯅ ꯆꯜꯂꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯂꯣꯟꯅ ꯎꯅꯈꯤ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯃꯥꯕꯨ ꯊꯦꯝꯖꯤꯟꯈꯤ꯫
ꯍꯌꯦꯡꯋꯥꯏ ꯈꯥꯕꯅ ꯊꯧꯑꯣꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯣꯡꯄꯣꯛ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯁꯦꯂꯣꯏ ꯅꯤꯛꯇꯁꯤꯡ ꯂꯪꯃꯥꯏ ꯍꯥꯒꯕ꯭ꯔꯍꯥꯗꯁꯤꯡ ꯌꯨꯁꯦꯡ ꯌꯨꯍꯥꯅ ꯍꯥꯕꯗ ꯍꯥꯗꯕꯁꯤꯡꯗ ꯄꯨꯟꯅ ꯄꯥꯟꯃꯤꯟꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯈꯥꯕ ꯇꯔꯪ ꯈꯣꯏꯅꯨꯆꯥꯒꯤ ꯇꯂꯣꯏ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏꯔꯤꯃꯤꯠ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯗꯤ ꯅꯣꯡꯃꯇꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯗꯦ ꯌꯥꯍꯤꯞ ꯆꯥꯛꯆꯥ ꯇꯝꯈꯤꯗꯦ ꯆꯠꯅꯤꯡꯕ ꯃꯇꯧ ꯇꯧꯏ ꯋꯥꯔꯛꯇꯕꯤ ꯑꯃꯒꯨꯝꯅ ꯑꯉꯥꯎ ꯁꯥꯖꯠꯅ ꯃꯥꯡ ꯊꯥꯏ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯣꯡ ꯈꯣꯟꯕ ꯆꯠꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯃꯅꯦꯝ ꯇꯦꯛꯉꯥꯅ ꯇꯝꯐꯥ ꯏꯕꯦꯝꯃ ꯅꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯅꯥꯏꯗꯕ ꯇꯧꯅꯤꯡ ꯃꯅꯅꯤꯡ ꯇꯧꯕꯗꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯔꯣꯏ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯦ ꯍꯧꯖꯤꯛꯇꯤ ꯀꯥꯎꯒꯅꯨ ꯅꯄꯨꯔꯣꯏꯕꯁꯨ ꯊꯧꯁꯥꯗꯤ ꯅꯅꯦꯝ ꯅꯀꯨꯕꯨ ꯃꯤꯊꯥꯗ ꯅꯪꯅ ꯇꯧꯅꯤꯡ ꯃꯅꯅꯤꯡ ꯇꯧꯕꯗꯣ ꯑꯩꯗꯤ ꯍꯣ ꯌꯥꯖꯗꯤꯌꯦ ꯇꯝꯐꯥ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯗꯨꯗ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯕ ꯆꯠꯂꯨꯕꯗꯤ ꯀꯔꯤ ꯉꯥꯕꯨ ꯐꯥꯔꯛꯈꯤ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤ ꯏꯟꯗꯕꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅꯦ ꯍꯪꯗ꯭ꯔꯕꯁꯨ ꯇꯣꯡꯒꯣꯜ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯤꯌꯣ ꯃꯤꯠ ꯄꯥꯜꯂꯤꯕꯨ ꯏꯁꯤꯟ ꯑꯁꯤꯅꯕꯨ ꯄꯟꯖꯅꯤꯡꯗꯦ ꯃꯅꯦꯝꯅ ꯇꯣꯡꯒꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯣꯡꯒꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯑꯉꯥꯡꯒꯤ ꯇꯥꯡꯆꯤꯂꯨꯔꯦꯜ ꯃꯀꯣꯛ ꯑꯣꯏꯅ ꯌꯥꯎꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯤ ꯊꯕꯛ ꯌꯩꯔꯦ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯎꯕꯗ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯤꯔꯦ ꯇꯥꯟꯊꯣꯛꯈ꯭ꯔꯖꯤꯔ ꯈꯜꯂꯛꯏ ꯑꯃꯨꯛ ꯃꯆꯥꯒꯤ ꯃꯃꯧ ꯑꯣꯏꯅꯤꯡꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯃꯁꯥꯕꯤꯕꯨ ꯎꯅꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯥꯏꯅꯨ ꯇꯦꯛꯉꯥ ꯑꯗꯨ ꯈꯣꯡ ꯊꯤꯟꯗꯨꯅ ꯃꯂꯦꯝ ꯂꯩꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯗ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯅꯪꯗꯤ ꯈꯥꯕ ꯑꯩꯈꯣꯏꯕꯨ ꯆꯦꯟꯊꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯖꯤꯛ ꯐꯥꯎꯕ ꯌꯦꯡꯗꯦꯗꯣ ꯅꯪꯅ ꯅꯅꯤꯡ ꯇꯧꯕꯅꯤꯅ ꯅꯀꯨ ꯏꯕꯨꯡꯉꯣꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝꯈ꯭ꯔꯤ ꯁꯖꯤꯛ ꯃꯇꯨꯡ ꯏꯟꯈ꯭ꯔꯤ ꯊꯕꯥ ꯃꯃꯩ ꯋꯥꯏꯈ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯀꯥꯏꯅꯔꯦꯗꯣ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯅ ꯍꯥꯗ ꯏꯅꯦꯝ ꯏꯕꯦꯝꯃꯕꯨ ꯅꯃꯧ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯁꯪꯐꯩꯖꯒꯦꯗꯣ ꯅꯃꯧ ꯑꯩꯗꯤ ꯑꯁꯤ ꯊꯣꯡꯕꯨ ꯊꯤꯡꯕꯤꯅꯤ ꯑꯁꯤ ꯂꯝꯗꯝꯗ ꯋꯥꯌꯦꯜ ꯊꯧꯗꯥ ꯄꯨꯔꯤꯕꯅꯤ ꯅꯃꯧꯅ ꯃꯤꯠꯌꯦꯡ ꯁꯪꯐꯩꯖꯕꯕꯨ ꯏꯀꯣ ꯅꯤꯡꯊꯧ ꯈꯥꯕ ꯁꯣꯡꯆ꯭ꯔꯣꯡꯕꯗꯤ ꯊꯣꯉꯛ ꯑꯁꯤ ꯊꯦꯟꯗꯕꯨ ꯌꯥꯡꯒꯣꯏꯔꯛꯇꯦꯗꯣ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯐꯝ ꯊꯣꯛꯂꯕꯗꯤ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯆꯠꯄ ꯌꯥꯎꯒꯅꯤ ꯃꯗꯨꯁꯨ ꯌꯥꯎꯗꯦ ꯃꯥꯗꯤ ꯐꯔꯦ ꯁꯤꯔꯤꯕ ꯏꯀꯣ ꯅꯤꯡꯊꯧ ꯑꯁꯤ ꯑꯩ ꯍꯤꯡꯒꯠꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯄꯥꯟꯊꯣꯏꯕꯤ ꯃꯀꯣ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯃꯄꯥ ꯑꯗꯨꯗ ꯌꯣꯠ ꯃꯆꯤꯜ ꯇꯨꯝꯕ ꯑꯃ ꯀꯟꯅ ꯊꯤꯡꯖꯤꯜꯂꯤ ꯃꯗꯨꯗꯒꯤ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯉꯁꯥꯏꯗꯒꯤ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯕ ꯑꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯈꯥꯕ ꯁꯣꯛꯇ꯭ꯔꯣꯡꯕꯅ ꯏꯃꯧ ꯇꯝꯐꯥꯋꯣ ꯏꯃꯧ ꯅꯪꯅ ꯉꯁꯤꯗꯤ ꯅꯀꯨ ꯑꯩꯍꯥꯛꯄꯨ ꯑꯁꯤ ꯂꯝꯗꯝꯗꯒꯤ ꯄꯨꯔꯛꯇꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯏꯃꯧꯗꯤ ꯂꯩꯕꯥꯛ ꯃꯥꯏꯕꯤ ꯋꯥꯆꯨꯝꯕꯤ ꯍꯥꯏꯅ ꯈꯪꯅꯍꯧꯔꯁꯅꯨ ꯈꯥꯕ ꯁꯣꯛꯇ꯭ꯔꯣꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯦ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯥꯕ ꯅꯈꯣꯏꯅ ꯇꯥꯠꯄꯨ ꯇꯧꯕꯗꯤ ꯇꯝꯐꯥ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯃꯣꯡꯕ ꯅꯔꯥꯟꯌꯥꯏ ꯑꯁꯤꯗ ꯑꯩꯕꯨ ꯂꯩꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯒꯤ ꯇꯝꯐꯥ ꯑꯩꯗꯤ ꯇꯔꯥ ꯆꯥꯛꯄꯨ ꯆꯥꯔꯔꯣꯏ ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯂꯔꯣই ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯄꯥꯟꯊꯣꯏꯕꯤ ꯈꯥꯕ ꯃꯔꯥꯟꯌꯥꯏ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯈꯣꯏꯅꯧ ꯆꯤꯡꯁꯣꯝꯕꯒ ꯂꯣꯏꯅꯗꯨꯅ ꯆꯦꯟꯈ꯭ꯔꯤ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯆꯦꯟꯈ꯭ꯔꯤ ꯇꯥꯕꯗ ꯈꯥꯕꯅ ꯇꯥꯟꯅꯔꯛꯏ ꯈꯥꯕ ꯅꯤꯡꯊꯧ ꯁꯣꯛꯆ꯭ꯔꯣꯡꯕꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯕꯨ ꯆꯤꯡꯎ ꯂꯥꯏꯅꯤ ꯈꯪꯗ꯭ꯔꯗꯨꯅ ꯌꯥꯋꯥ ꯃꯤꯆꯩ ꯊꯥꯡꯗꯨꯅ ꯇꯥꯎꯕ ꯍꯩꯒꯨꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯔꯒꯦ ꯂꯦꯞꯂꯤ ꯈꯥꯕꯁꯨ ꯃꯍꯩ ꯍꯩ
ꯑꯣꯟꯅꯤꯡꯕ ꯑꯣꯟꯕ ꯉꯝꯃꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯈꯥꯕꯅ ꯇꯥꯟꯅꯔꯛꯂꯤ ꯈꯪꯕꯗꯒꯤ ꯂꯝ ꯈꯨꯅꯨ ꯑꯣꯟꯗꯨꯅ ꯍꯥꯎꯔꯩ ꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯄꯥꯏꯔꯛꯂꯤ ꯈꯥꯕꯅ ꯈꯪꯈ꯭ꯔꯤ ꯂꯝ ꯈꯨꯅꯨ ꯑꯣꯟꯗꯨꯅ ꯇꯥꯟꯅꯔꯛꯏ ꯂꯝ ꯈꯨꯅꯨ ꯑꯣꯜꯂꯝꯕꯗꯒꯤ ꯀ꯭ꯋꯥꯛ ꯑꯣꯟꯊꯣꯛꯈ꯭ꯔꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯗꯣ ꯀ꯭ꯋꯥꯛ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯈꯥꯕ ꯁꯣꯛꯆ꯭ꯔꯣꯡꯕꯁꯨ ꯆꯔꯣꯏ ꯑꯣꯟꯗꯨꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯏ ꯑꯃꯨꯛ ꯂꯥꯡꯕꯟ ꯈꯣꯏ ꯑꯣꯟꯗꯨꯅ ꯂꯩꯔꯥꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯊꯨꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯅꯣꯡꯄꯣꯛ ꯂꯩꯍꯧꯁꯤꯡ ꯁꯤꯂꯣꯏ ꯅꯤꯛꯇꯁꯤꯡ ꯂꯪꯃꯩ ꯍꯥꯒꯔꯥ ꯍꯥꯗꯁꯤꯡ ꯌꯨꯆꯦꯡ ꯌꯨꯍꯥꯅ ꯍꯥꯕꯗ ꯍꯥꯗꯕꯁꯤꯡꯗ ꯅꯣꯡꯕꯨ ꯄꯥꯛꯅ ꯋꯥꯡꯕꯁꯤꯡ ꯁꯅꯥ ꯊꯣꯛꯎ ꯊꯣꯛꯄ ꯂꯨꯄꯥ ꯊꯣꯛꯎ ꯊꯣꯛꯄꯁꯤꯡ ꯁꯅꯥꯅ ꯍꯨꯏ ꯊꯥꯕ ꯂꯨꯄꯥꯅ ꯌꯥꯏ ꯑꯣꯏꯕꯁꯤꯡ ꯆꯤꯡꯗꯣꯟ ꯌꯧꯔꯛꯂꯤ ꯈꯥꯕ ꯁꯣꯛꯆ꯭ꯔꯣꯡꯕꯅ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯅ ꯁꯤꯂꯣꯏ ꯂꯩꯃꯥꯏꯁꯤꯡꯗ ꯂꯣꯠꯂꯤ ꯈꯪꯕꯗꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯂꯟꯃꯩ ꯊꯥꯔꯤ ꯂꯟꯃꯩ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯄꯟꯕꯅ ꯅꯨꯡꯁꯤꯗ ꯈꯥꯕ ꯅꯣꯡꯄꯣꯛ ꯑꯩꯕꯨ ꯃꯤꯆꯩꯕ ꯍꯩ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯈꯝꯕꯤ ꯃꯩ ꯅꯪꯁꯨ ꯃꯨꯠꯂꯣ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯟꯖꯜꯂꯣ ꯑꯁꯨꯝꯅ ꯈꯝꯕꯤ ꯃꯩ ꯑꯗꯨ ꯃꯨꯠꯈꯤ ꯅꯣꯡ ꯑꯣꯏꯅ ꯆꯨꯔꯛꯏ ꯈꯥꯕ ꯅꯤꯡꯊꯧ ꯁꯣꯛꯆ꯭ꯔꯣꯡꯕ ꯍꯧꯖꯤꯛꯇꯤ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯈꯪꯂꯛꯂꯤ ꯂꯥꯏꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯇꯨꯡꯂꯝꯆꯠꯇ ꯈꯪꯍꯧꯅꯕ ꯈꯥꯕꯁꯤꯡꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯕꯨ ꯏꯔꯥꯠꯆꯔꯒꯦ ꯍꯥꯏꯖꯔꯤ ꯃꯥꯂꯦꯝ ꯅꯣꯡꯀꯨꯝꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦꯔꯥ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯒꯤ ꯇꯔꯥꯅꯤ ꯄꯥꯟꯕ ꯐꯥꯎꯕ ꯃꯦꯔꯥ ꯆꯧꯔꯦꯟ ꯍꯧꯕ ꯂꯥꯏꯔꯦꯝꯕꯤ ꯀꯨꯝꯍꯩ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯏꯕꯪꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯕꯨ ꯏꯔꯥꯠꯇꯨꯅ ꯍꯧꯈꯤꯕ ꯑꯗꯨꯅ ꯃꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯆꯧꯔꯦꯟ ꯀꯨꯝꯍꯩ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯝꯂꯛꯄ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯁꯤꯖꯇꯣꯝꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯂꯥꯏꯆꯠꯂꯣꯟ ꯈꯔ ꯑꯃꯗꯤ ꯈꯪꯕ ꯉꯝꯂꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕ ꯂꯩꯔꯦꯝꯃ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎꯒꯤ ꯆꯍꯤ 13 ꯃꯄꯨꯡ ꯐꯥꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯁꯤ ꯈꯥꯏꯗꯣꯛꯁꯤ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯇꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤ ꯂꯩꯐꯥꯎ ꯑꯃꯗꯤ ꯇꯥꯈꯤꯁꯤ ꯃꯗꯨ ꯈꯪꯂꯕꯗ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯇꯧꯕꯇꯕꯨ ꯃꯔꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯇꯣꯏꯅ ꯀꯥꯡꯂꯛꯂꯕꯗꯤ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯒꯧ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯨ ꯇꯞꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯇꯞꯅ ꯍꯟꯈꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯕꯨ ꯁꯥꯎꯍꯟꯒꯅꯨ ꯃꯥꯅ ꯍꯦꯛ ꯁꯥꯎꯔꯕ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯁꯣꯏꯗꯅ ꯃꯥꯒꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯗꯣ ꯀꯥꯡꯕ ꯍꯧꯔꯛꯀꯅꯤ ꯌꯥꯝꯅ ꯍꯩꯅ ꯂꯣꯏꯅꯕ ꯇꯥꯏ ꯌꯥꯔꯤꯕ ꯃꯈꯩ ꯁꯥꯎꯍꯟꯒꯅꯨ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯉꯥ ꯃꯆꯤ ꯄꯥꯟꯕ ꯉꯥꯃꯨ ꯄꯤꯖꯒꯅꯨ ꯃꯌꯥꯡꯇꯣꯟ ꯂꯣꯝꯕ ꯇꯤꯜꯍꯧ ꯆꯅꯝ ꯄꯤꯖꯔꯨꯅꯨ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯆꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯗꯨ ꯀꯥꯡꯂꯛꯀꯅꯤ ꯈꯪꯉꯦꯀꯣ ꯁꯦꯁꯦ ꯎꯀꯛ ꯃꯆꯥ ꯑꯁꯤ ꯀꯨꯔꯥꯎ ꯑꯉꯧꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯊꯛꯀꯗꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯄꯤꯊꯛꯎꯀꯣ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯤ ꯈꯪꯍꯟꯒꯅꯨꯀꯣ ꯃꯍꯥꯛ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯥꯊꯅꯕ ꯄꯤꯕꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯝꯁꯥ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯅꯔꯝꯃꯤ ꯃꯇꯝꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯐꯝꯂꯦ ꯑꯌꯤꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯇꯝ ꯈꯔ ꯃꯃꯥꯕꯨꯀꯤꯗ ꯂꯩꯖꯔꯨꯔꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯍꯥꯎꯕꯨ ꯁꯦꯠꯅꯅꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯖꯤꯛ ꯉꯥꯟꯕꯤꯁꯨ ꯌꯥꯏꯔꯤꯄꯣꯛ ꯆꯠꯄ ꯐꯪꯒꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯈꯔ ꯑꯃꯗꯤ ꯆꯥꯅꯤꯡ ꯇꯥꯔꯤ ꯁꯤꯖꯇꯣꯝꯕꯤ ꯑꯗꯣ ꯃꯇꯝꯁꯨ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯐꯝꯂꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯍꯥꯎꯗꯣ ꯃꯃꯥꯅ ꯁꯨꯔꯝꯕ ꯍꯩꯕꯤ ꯃꯅꯥꯒꯤ ꯁꯤꯡꯖꯨ ꯑꯗꯣ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯇꯥ ꯁꯤꯡꯂꯦꯝꯕꯤ ꯍꯣꯏꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯁꯤꯡꯂꯦꯝꯕꯤꯗꯤ ꯅꯨꯡꯁꯥꯒ ꯁꯥꯕꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ ꯂꯩꯍꯥꯎꯅ ꯈꯪꯍꯜꯂꯤ ꯃꯈꯣꯡ ꯑꯗꯨꯗ
ꯃꯈꯨꯠꯅ ꯇꯨꯃꯤꯟꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯁꯤꯡꯂꯦꯝꯕꯤꯅ ꯍꯩꯃ ꯍꯤꯡꯆꯥꯕꯤ ꯅꯪ ꯑꯣꯏꯔꯦ ꯃꯤꯍꯨꯟꯒꯁꯦ ꯌꯧꯈ꯭ꯔꯦꯝꯅꯤ ꯆꯤꯡꯈꯠꯈ꯭ꯔꯦꯕ ꯑꯁ ꯃꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯈꯪꯍꯟꯕ ꯍꯧꯅꯕ꯭ꯔꯣ ꯂꯩꯍꯥꯎꯅ ꯅꯪꯁꯨ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯧꯕꯗꯥꯏꯅꯦ ꯃꯗꯨꯒꯤ ꯈꯨꯂꯪ ꯂꯃꯜꯅꯤ ꯏꯕꯦꯝꯃ ꯁꯤꯡꯂꯦꯝꯕꯤꯅ ꯏꯁ ꯄꯥꯎꯈꯨꯝꯗꯤ ꯃꯥꯟꯅꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯂꯩꯍꯥꯎꯅ ꯑꯩꯅ ꯉꯝꯗ꯭ꯔꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯁꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯣꯗꯅ ꯀꯔꯤ ꯋꯥꯅꯣ ꯂꯩꯍꯥꯎꯅ ꯑꯗꯨꯕꯨꯔꯣ ꯄꯥꯠꯇ ꯀꯨꯝꯃꯨꯁꯤ ꯊꯝꯕꯧ ꯇꯥꯜꯂꯨꯁꯤ ꯑꯁ ꯑꯩꯗꯣ ꯁꯤꯡꯖꯨ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯁꯨ ꯊꯝꯕꯧ ꯁꯤꯡꯖꯨ ꯁꯤꯡꯂꯦꯝꯕꯤꯅ ꯎꯁ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯠ ꯀꯨꯝꯃꯨꯗꯣꯏꯕ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝꯅ ꯁꯥꯔꯤꯌꯦ ꯍꯣꯔꯦꯟ ꯋꯥꯏ ꯅꯨꯡꯁꯥ ꯂꯩꯊꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤ ꯄꯥꯠꯇ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦꯕ ꯑꯁ ꯑꯩꯗꯤ ꯎꯇꯤꯒ ꯆꯥꯁꯤꯜꯂꯨꯕꯒ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯤ ꯇꯨꯝꯅꯤꯡꯕꯅ ꯂꯩꯍꯥꯎ ꯁꯤꯡꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯤ ꯂꯩꯍꯥꯎ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒꯤ ꯁꯛꯐꯝꯒ ꯂꯣꯏꯅꯗꯨꯅ ꯍꯟꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯊꯟꯇ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯁꯤꯡꯂꯦꯝꯕꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯂꯩꯍꯥꯎꯅ ꯑꯗꯨꯅ ꯐꯦꯠ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯅ ꯉꯥꯏꯈꯣ ꯏꯇꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯏꯇꯥ ꯂꯩꯍꯥꯎ ꯅꯪ ꯁꯥꯎꯔꯕꯣ ꯑꯁ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦꯕ ꯉꯥꯏꯈꯣꯕ ꯏꯇꯥ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯨꯅ ꯂꯩꯍꯥꯎꯒꯤ ꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯔꯤ ꯁꯤꯡꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯍꯥꯊꯨ ꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯏ ꯃꯇꯥ ꯂꯩꯍꯥꯎ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯁꯥꯎꯔꯒ ꯆꯠꯀꯦ ꯈꯪꯕꯗꯒꯤ ꯃꯇꯥ ꯂꯩꯍꯥꯎꯒꯤ ꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯍꯥꯎꯗꯤ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯏ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏꯗꯒꯤ ꯊꯧꯗꯨ ꯅꯨꯡꯅ ꯒ꯭ꯔꯣꯡ ꯑꯣꯟꯊꯣꯔꯛꯄꯗꯧꯅ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯆꯠꯂꯝꯃꯤ ꯌꯦꯠꯄꯤꯅꯕ ꯂꯩꯇꯕꯅ ꯍꯩꯁꯅꯥ ꯃꯄꯥꯒꯤ ꯋꯥꯄꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯥꯠꯇ ꯀꯨꯝꯃꯛꯏ ꯏꯀꯪ ꯊꯥꯒ ꯑꯣꯏꯔꯦ ꯄꯥꯠ ꯑꯗꯨ ꯏꯁꯤꯡ ꯀꯪꯉꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯥꯅ ꯌꯥꯈꯩ ꯁꯥꯕꯗꯣ ꯂꯩꯍꯥꯎꯗꯤ ꯃꯁꯥꯗ ꯐꯥꯎꯔꯝꯗꯦ ꯄꯥꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯨꯝꯊꯔꯛꯏ ꯃꯁꯥ ꯑꯗꯨ ꯄꯥꯠ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯄꯥꯠ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯗꯤ ꯃꯊꯨꯡ ꯃꯔꯥꯡ ꯍꯧꯔꯦ ꯊꯝꯕꯧ ꯇꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯂꯩꯍꯥꯎ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯅꯥ ꯑꯔꯤꯕ ꯄꯠꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯊꯝꯕꯧ ꯍꯔꯥ ꯃꯔꯛ ꯑꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯈꯣꯝ ꯑꯗꯨꯗ ꯃꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯊꯝꯕꯧ ꯍꯔꯥ ꯑꯃ ꯊꯦꯡꯅꯔꯦ ꯃꯇꯥꯡ ꯐꯖꯈ꯭ꯔꯕ ꯑꯃ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯐꯖꯅ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯏ ꯑꯗꯨꯒ ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯊꯝꯕꯧ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯊꯨꯝ ꯃꯣꯔꯣꯛꯁꯨ ꯌꯥꯎꯗ ꯆꯥꯕ ꯍꯧꯔꯛꯏ ꯁꯤꯡꯖꯨꯕꯨꯗꯤ ꯊꯦꯛꯇꯨꯅ ꯆꯥꯕ ꯑꯁꯤꯅ ꯃꯍꯥꯎꯔꯦꯅꯤ ꯍꯥꯎꯋꯦ ꯂꯩꯍꯥꯎꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯣ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯄꯥꯠꯂꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯇꯥꯟꯅꯔꯛꯏ ꯆꯤꯡꯂꯦꯝꯕꯤ ꯍꯩꯁꯅꯥ ꯃꯄꯥꯒꯤ ꯋꯥꯄꯜ ꯑꯗꯣ ꯌꯧꯔꯛꯂꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯅꯨꯃꯤꯠ ꯑꯗꯣ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯒ ꯑꯣꯏꯔꯤ ꯍꯩꯁꯅꯥ ꯃꯄꯥꯒꯤ ꯋꯥꯄꯜ ꯑꯗꯨ ꯂꯥꯜꯂꯛꯄꯗ ꯃꯤꯍꯨꯜ ꯑꯗꯨ ꯆꯦꯡꯒꯨꯝ ꯆꯦꯡꯈꯥꯟꯅꯩ ꯆꯤꯡꯂꯦꯝꯕꯤ ꯆꯠꯇꯨꯅ ꯂꯥꯛꯄꯅꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯋꯥꯄꯜ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯉꯁꯤꯗꯤ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯋꯥꯄꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯋꯥꯄꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯦꯡꯂꯛꯂꯕꯣꯏꯗ ꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯇꯤ ꯂꯩꯍꯥꯎꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯑꯁ ꯃꯤꯍꯨꯜꯁꯤꯅ ꯀꯩꯅꯣ ꯈꯥꯡꯇꯞꯇ ꯍꯣꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯒꯨꯝ ꯆꯤꯡꯒꯥꯟꯅꯔꯤꯕ ꯍꯩꯁꯅꯥ ꯃꯄꯥꯒꯤ ꯋꯥꯄꯜ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯋꯥꯈꯜ ꯂꯪꯐꯩ ꯑꯃꯗ ꯆꯠꯂꯨꯔꯦꯗꯅ ꯏꯇꯥ ꯂꯩꯍꯥꯎꯗꯨꯕꯨ ꯀꯔꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯆꯤꯡꯂꯦꯝꯕꯤ ꯋꯥꯄꯜ ꯑꯗꯨꯗ ꯂꯥꯟꯊꯣꯛꯅꯕ ꯆꯦꯜꯂꯤ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯍꯥꯎꯅ ꯑꯣꯏꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯅꯤꯅ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯆꯤꯡꯂꯦꯝꯕꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯤ ꯑꯗꯨ ꯄꯥꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯩꯍꯥꯎ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯆꯤꯡꯂꯦꯝꯕꯤꯅ ꯏꯇꯥ ꯂꯩꯍꯥꯎ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯇꯥ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯃꯛꯑꯣ ꯏꯇꯥ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯁꯤꯗ ꯏꯇꯥ ꯑꯩꯒ ꯊꯤꯃꯤꯟꯅꯁꯦ ꯊꯝꯕꯧꯗꯣ ꯏꯇꯥꯅ ꯀꯩꯗꯧꯕꯒꯤꯅꯣ
nathanda chatliba singlembi pat adugi akoiba aduda lehau leibra haiduna question cheli adubu bak hek udi awang pangba maikei olakpada lehau pat mapan aduda makhong sang tingthokladuna thambok sarga leiba adu uri mapi marolsu makhong makhut adusu lekhomna itaitai lehau ubada yamna pakhatna singlembi chensilai lehauna adumna leiba adu ubada singlembi kharadi saphari singlembi na lehau ibema nangdi ngawidena aiga ngairamda nathanta pat asida kumduna thambok tali boiri angakpani ko ita nangsi saubana maron ama kaliba ita gise angonda sauriro lehauna ita numit thabu adumak taina duna leirapadi thabak amata oiraroi numit chap yungi nang sor holuranu ita thambokse kuaw amani ngasidi thumurok yaudраbasu asuk hauba khoithum laba thambokse as ita sarga amukti yengo singlempi na ita yamna hauna saida ita na thambok saba uraga as aidum tinchungi ita aisu pata kumlaga thambok talagi leihauna ita haijina baganati amukti yengo nakhuta thopani charga yengo chinglembi lehauna adumna hayakpa aduda pat mapal aduda thambok tanba kumkhri leihaudi ningaidena thambau adu adumak saduna leiri singlembi leikhom leinang marak aduda thambok talini haiduna hek kumthakhibaga ho ima sire as ayo kainoma tawre age khongbisi makhutta leikhom aduda hek thingjinbaga makhut adusu amuk chaina phawri khanglaw lawrai ayo ima asi haiduna ita ai khongkuche kainom tawkhri leihauna kaidoragi ita hairamlaga pat aduda leihausu kumtharai aduga singlembi nakta changsilai aduga leikhom aduda makhut aduna humjilai makhut aduna chinglembi makhut adu pairuri masa adu hek thengbaga leihau sor chaung saung holai makhut aduna leibak adudagi satorai hek satokpaga singlembi saina di phakri leihaugi makhut aduda waikhu anikhak makhut aduna pairi leihau maki hongnabi asaubudu horaklei nakoinasu aigi itagi thotlaba haksang sida chapchabagasu sariba khangabara nakoi aina kaidoba ngamge haibado nakhong nakut chingdo loinamak thudeki taibang mi uba yadaba nakhoi yamna chapningdaini khangniba nakhong nakut ching ado loinamak thudeki khangni waikhu rambisa lona thupna mingonda naptoida honabi leihau shaptra ama horai mamit mana ani adu ngorongoro ongkhalai tapna tapna ngangselai masamana sing adusu maton sing adu leng singlembi maya kakri tofom ama khangdri lehauna tawriba saptra sing adu ubada kari haigodoino khangdi lehaugi asauba adu fathanaba akiba amasu yauri amukta ukhidriba mata lehaugi asigumba akiba saklona si lehauna khangabra nakoi asi hairaga waikhu ajoba ani adugi paliba makhong makutsing adu pek thudekba horai aduga waikhu ani adugi atekpa makhong makutsing adu hingna maya aduda launa kathorai aduga loina amukta hupchinkhri waikhu sing adu watin saibagumna saiba horai yamna hauna maya sing adu sikshinna waikhu anigi masa sing adu setuna nga maru manbagumna manduna saiba horai yamna hauna waikhu sing adu machiman ngaksang nangkai saiba horakli khangabra hokjikti tanorobi itagi hakchangda chappagi nakhoi anibu aina waraklabani waikhu ani adu punna saiba mikup kharada loikri adumne hek loibaga lehogi makhut ani adu leibak manung aduda humjintuna waikhu atai leibra haiduna koithi thiba horai adumna mama aduna mahakna thiba horakpada waikhu khara amasu phari aphang waikhu makhai lehauna hingna saiba horai lehau lekhom leinang marak aduda yenghaidri lehaugi phibam adu ubada singlembidi mi paibana loiri masa adu kibana sunni i singlempi na ita lehau kayorage nangbo yaremi khara phardi waikhudo nangbu naba tari lao ita yumda chatlasi yumda karasi ita lehauna ayamna pende ita masigi waikhu singse ita da saina pibadi makhoi loina tumna bahatkani leihau lepa leitana asawna mang oinana makhutta leikhum leinang marak aduda humjin tuna
ꯋꯥꯏꯈꯨꯁꯤꯡ ꯑꯗꯨ ꯐꯥꯕ ꯍꯧꯔꯛꯄꯗ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯗ ꯂꯤꯟ ꯑꯃ ꯄꯥꯏꯔꯨꯔꯦ ꯈꯔꯧ ꯑꯃ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯖꯥꯠꯅꯤ ꯃꯉꯛꯁꯝ ꯃꯄꯥ ꯑꯗꯨꯗ ꯈꯔꯧ ꯑꯗꯨ ꯆꯤꯛꯀꯗꯕꯒꯤ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ ꯂꯩꯍꯥꯎꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯈꯔꯧ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯔꯧ ꯑꯗꯨ ꯂꯩꯍꯥꯎꯒꯤ ꯉꯛꯁꯪ ꯉꯥꯡꯕ ꯃꯤꯠ ꯑꯅꯤ ꯑꯗꯨꯒ ꯃꯤꯠꯆꯥꯅꯔꯤ ꯍꯦꯛ ꯃꯤꯠꯆꯥꯅꯕꯒ ꯈꯔꯧ ꯑꯗꯨ ꯇꯦꯊꯈ꯭ꯔꯦ ꯈꯔꯧ ꯑꯗꯨ ꯃꯌꯥꯏ ꯆꯝꯈꯤꯕꯒꯨꯝꯅ ꯈꯔꯧ ꯑꯗු ꯂꯩꯍꯥꯎꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯁꯤꯡꯂꯦꯝꯕꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯊꯕꯥꯛ ꯌꯩꯔꯦ ꯁꯤꯡꯂꯦꯝꯕꯤꯅ ꯏꯇꯥ ꯂꯩꯍꯥꯎ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯥꯠ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯄꯥꯠ ꯃꯄꯥꯟ ꯑꯗꯨ ꯇꯝꯅ ꯆꯤꯡꯈꯠꯂꯛꯏ ꯁꯤꯡꯂꯦꯝꯕꯤꯁꯨ ꯈꯪꯉꯤ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯂꯩꯍꯥꯎꯕꯨ ꯐꯥꯊꯗꯕ ꯌꯥꯔꯔꯣꯏ ꯂꯩꯍꯥꯎ ꯑꯗꯨ ꯅꯍꯥꯟꯒꯤꯒ ꯃꯥꯟꯅꯗꯕ ꯃꯤꯍꯨꯜ ꯑꯃ ꯍꯨꯜꯂꯤ ꯁꯤꯡꯂꯦꯝꯕꯤꯒ ꯂꯩꯍꯥꯎꯒ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯂꯣꯟꯅ ꯉꯁꯥꯏꯗꯒꯤ ꯍꯩꯇꯣꯟꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯟꯅ ꯌꯦꯡꯕꯅꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯂꯩꯍꯥꯎꯅ ꯀꯔꯤ ꯇꯧꯔꯤ ꯃꯤꯀꯨꯞ ꯅꯥꯎꯔꯨꯝꯁꯤꯡꯅ ꯁꯦꯅꯧ ꯍꯥꯏꯕ ꯑꯗꯨꯗ ꯁꯦꯟꯅꯔꯤꯕꯅꯤ ꯂꯩꯍꯥꯎꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯩꯍꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯧꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯧ ꯑꯗꯨ ꯍꯩꯇꯣꯟꯅ ꯄꯥꯡꯊꯣꯛꯂꯤ ꯍꯩꯇꯣꯟꯒꯤ ꯃꯃꯤꯠꯇ ꯎꯍꯧꯕꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯩꯍꯥꯎꯒꯤ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯂꯩꯍꯥꯎꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯂꯩꯍꯥꯎꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯛ ꯀꯟꯕ ꯍꯦꯜꯂꯛꯏ ꯑꯁꯤ ꯈꯪꯕꯗꯒꯤ ꯀꯩꯗꯧꯔꯒ ꯐꯒꯅꯤ ꯂꯩꯍꯥꯎꯒꯤ ꯃꯌꯥꯛ ꯑꯁꯤ ꯀꯔꯝꯅ ꯆꯃꯟꯁꯤꯒꯦ ꯑꯁꯤ ꯈꯜꯂꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯍꯩ ꯂꯩꯔꯒ ꯊꯥꯡ ꯂꯩꯇ ꯊꯥꯡ ꯂꯩꯔꯒ ꯍꯩ ꯂꯩꯇ ꯑꯩꯗꯤꯕ ꯂꯩꯍꯥꯎ ꯅꯪ ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤ ꯀꯔꯥꯏꯗꯒꯤ ꯂꯥꯏꯅꯣ ꯑꯃꯃꯨꯛ ꯇꯧꯔꯛꯏꯕꯁꯤꯅ ꯍꯩꯇꯣꯟ ꯏꯕꯣ ꯂꯨꯗꯧꯔꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯍꯩꯇꯣꯟꯅ ꯑꯣꯖꯥꯕꯨ ꯇꯥꯟꯐꯝ ꯑꯁꯤ ꯌꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯃꯤꯠꯁꯦ ꯄꯥꯡꯗꯅꯕ ꯃꯉꯣꯟꯗ ꯇꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤ ꯅꯝꯁꯤꯟꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯇꯧꯗꯣꯏꯁꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯁꯨꯝꯗꯧꯔꯁꯤ ꯏꯕꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯔꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯂꯥꯏ ꯁꯥꯟꯅꯔꯁꯤ ꯑꯗꯨꯒ ꯂꯩꯍꯥꯎꯒꯤ ꯃꯊꯛꯇ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯑꯩꯗꯤꯕꯀꯣ ꯂꯩꯍꯥꯎꯁꯤ ꯄꯨꯔꯥ ꯍꯩꯖꯨꯒꯥꯛ ꯑꯣꯜꯂꯤ ꯀꯆꯤꯟ ꯀꯌꯥ ꯌꯧꯅ ꯂꯩꯍꯥꯎꯒꯤ ꯃꯌꯥꯏꯁꯦ ꯆꯝꯅꯕ ꯌꯦꯇꯨꯝ ꯑꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯍꯟꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯩꯇꯣꯟꯅ ꯂꯥꯏ ꯊꯃꯥꯏꯕ ꯅꯝꯁꯤꯟꯕꯁꯦ ꯂꯥꯏꯔꯨꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯆꯨꯛ ꯁꯥꯔꯁꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯇꯤꯡꯈꯪꯗꯤ ꯇꯤꯡꯈꯪꯅ ꯍꯟꯕ ꯇꯥꯕꯅꯤ ꯍꯨꯁꯨ ꯍꯨꯅ ꯆꯤꯡꯊꯣꯛꯄ ꯇꯥꯕꯅꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯁꯥꯕꯧ ꯃꯇꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯕ ꯍꯧꯕ ꯇꯥꯔꯤ ꯍꯩꯇꯣꯟ ꯅꯪꯒꯤ ꯊꯕꯛ ꯄꯤꯒꯦ ꯂꯩꯍꯥꯎꯒꯤ ꯃꯁꯥꯗ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯑꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯗꯣ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ ꯃꯁꯤꯅ ꯅꯪꯒꯤ ꯅꯊꯧꯅꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯗꯣ ꯈꯪꯗꯣꯛꯂꯕꯗꯤ ꯌꯥꯝꯅ ꯂꯥꯏꯔꯦ ꯏꯕꯣ ꯃꯥꯒꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯁꯦ ꯅꯝꯁꯤꯟꯕ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯎ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ